이제 그냥 따뜻할 거지. 양평에 이제 mà em làm không gì đặc cả này. Hi Mia. Maya pun buat ham magkata ram log jari ngasi ay gane mo video mo puro la e ngasi di serum ga nga ataw baje khara dum thongjalle aduga salad khara ma yawre aduga mi singjuga aduga kona baga mathi atai ga happa pa ngamde mayam chabasu ngamde adu loi akana puk yam nai ba adu mayam adudi ai dum chaba dum hojin jarage ko hào tôi jani nga ga serum ga thongba hai adana Tiyengi cái tin gọi mình không vừa đấy còn làm không cho dễ không dễ còn ta sẽ là cái em làm thằng gì vậy em làm không nhỉ mà em làm không gì đặc cả này 지금 이제 배달에 신데 오늘 배달 하 mình xin lỗi nó hào đấy 지금 정말 지죠 nga bây giờ đấy 배달 hào đấy nga cái 지금 가 한여름이 나라고 mẹ nói rằng cái này 그만 그래서 성능이 성능이 해줘라 하라고 왜 해줘라 성능이 해줘라 금방 또 얘기해서 나 그냥 통달해 아이 망가진 가면 포장해 버렸고
ꯑꯗꯨꯒ ꯐꯖꯅ ꯏꯔꯣꯜꯂꯦ ꯄꯥꯟꯅ ꯐꯖꯅ ꯏꯔꯣꯜꯂꯦ ꯊꯥꯡꯖꯤꯟꯒ ꯇꯧꯔꯒ ꯐꯖꯅ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯂꯣꯏꯔꯒ ꯆꯥꯕꯒꯤ ꯁꯦꯝ ꯁꯥꯕ ꯇꯧꯔꯤꯉꯩꯗ ꯉꯔꯥꯡꯁꯦ ꯈꯤꯇꯪꯕꯨꯗꯤ ꯈꯤꯇꯪ ꯆꯠꯂꯒꯕꯨꯗꯤ ꯂꯩꯒꯦ ꯑꯗꯨꯒ ꯏꯁꯩ ꯑꯃ ꯇꯧꯔꯛꯄ ꯏꯁꯩ ꯂꯩꯕꯁꯦ ꯈꯪꯍꯧꯗ꯭ꯔꯕ ꯏꯁꯩꯗꯨꯒꯤ ꯃꯈꯣꯟ ꯊꯤꯟꯕ ꯀꯀꯥꯗꯣ ꯌꯥꯝ ꯍꯧꯅ ꯇꯥꯔꯕꯀꯣ ꯁꯤꯃꯨꯛ ꯑꯩ ꯆꯥꯗꯣꯏ ꯃꯐꯝꯁꯤꯗꯗꯤ ꯆꯥꯛ ꯌꯨꯝꯁꯤꯗꯗꯤ ꯊꯣꯡꯒꯩ ꯊꯣꯡꯖꯤꯜꯂꯨꯔꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯏꯁꯩ ꯃꯈꯣꯟꯗꯨꯅ ꯇꯧꯕ ꯌꯥꯔꯣꯏꯗꯕ ꯁꯥꯎꯅꯤꯡꯗꯦ ꯑꯗꯨꯝ ꯍꯥꯏꯇꯥꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯉꯔꯥꯡ ꯍꯤꯟꯖꯥꯡꯗꯨꯁꯨ ꯍꯦꯛꯇ ꯃꯩ ꯇꯥꯒꯩ ꯊꯣꯡꯉꯤꯕꯅꯦꯕ ꯑꯍꯥꯎꯕ ꯉꯥꯛꯇ ꯑꯗꯨꯒ ꯑꯗꯨꯝ ꯇꯧꯍꯧꯗ꯭ꯔꯦ ꯑꯩ ꯉꯁꯤ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯑꯗꯨꯒ ꯇꯥꯏꯃꯤꯡꯗꯣ ꯑꯩꯅ ꯈꯔ ꯉꯟꯈꯠꯆꯔꯝꯃꯗꯤ ꯆꯠꯅꯔꯣꯏꯗꯕꯅꯦꯕ ꯁꯤꯡꯒꯔꯗꯨꯁꯨ ꯑꯁ ꯑꯄꯥꯝꯕ ꯑꯍꯩꯕ ꯁꯤꯡꯒꯔ ꯉꯥꯛꯇ ꯁꯛꯂꯛꯑꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ ꯀꯥꯟꯗꯨꯗ ꯅꯨꯃꯤꯠꯁꯤꯡꯗꯨꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯃꯌꯥꯟꯒ ꯑꯝꯇ ꯍꯥꯞꯇꯕꯅꯤ ꯀꯣꯕꯤꯒ ꯑꯝꯇ ꯍꯥꯞꯇꯕꯅꯤ ꯉꯁꯤꯗꯤ ꯇꯤꯜꯍꯧ ꯃꯅꯥꯅꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝꯒ ꯁꯤꯒ ꯑꯗꯨꯝ ꯁꯨꯖꯟꯕꯅꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯔꯦ ꯃꯣꯔꯣꯛꯀ ꯆꯤꯛꯇꯕꯁꯦ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯅ ꯆꯥꯏꯍꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯤꯗꯤ ꯑꯃꯨꯛꯅꯦ ꯆꯥꯐꯝ ꯀꯌꯥ ꯈꯪꯗꯦꯕ
ꯁꯨꯃꯥꯏꯅ ꯇꯥꯎꯊꯣꯛꯑꯒ ꯊꯣꯡꯒ ꯇꯥꯏꯞꯇ ꯊꯣꯡꯕꯁꯤꯗꯤ ꯐꯤꯅ ꯑꯃꯨꯛꯀ ꯆꯥꯕꯁꯦ ꯈꯔ ꯖꯣꯔ ꯖꯣꯔ ꯁꯟꯕ ꯉꯝꯃꯦꯕ. ꯉꯥꯆꯣꯏ ꯊꯣꯡꯕꯗꯨꯗꯤ ꯃꯔꯨ ꯄꯟꯒꯗ꯭ꯔꯥꯅ ꯈꯟꯕꯗ ꯖꯣꯔ ꯖꯣꯔ ꯁꯟꯕꯁꯦ ꯉꯝꯗꯦ. ꯁꯤꯗꯤ खत फ्री पैसा आदा मिसिंजों मरोम हावेबा 왜 해대라니 가나 보대. 이게 세분 구하우도 하래 하래. 근데 오므큰 안 변하지나자 스스로 셀러라가 아니 하 야뭐 될 얌전해서 좋아 먹을 입으로 쌀 ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯨ ꯌꯥꯝꯅ ꯍꯥꯎꯔꯦ ꯑꯗꯨꯗꯨꯒ ꯁꯤꯠ ꯅꯥꯟꯅꯁꯨ ꯆꯥꯊꯣꯛꯄ ꯂꯣꯏꯔꯦ. ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯆꯥꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ. ꯑꯗꯨꯒ ꯃꯊꯪꯗ ꯀꯩꯅꯣꯝ ꯇꯧꯔꯦ. ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ. ꯑꯗꯨꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ. ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ.